ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯪꯁꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ "ꯀꯔꯤꯅꯣ ꯑꯁꯤꯗꯤ?" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ꯫ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯃꯃꯤꯠ ꯑꯗꯨꯅ ꯍꯧꯗꯣꯡꯒꯤ ꯃꯃꯤꯠꯀꯨꯝ ꯏꯂꯪ ꯂꯪꯅ ꯄꯥꯡꯂꯒ ꯕꯨꯕꯣꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯕꯗꯗꯤ ꯕꯨꯕꯣꯜꯗꯣ ꯀꯟꯅ ꯂꯥꯎꯔꯒ "ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯍꯥꯛ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯕꯨꯕꯣꯜꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤ ꯃꯄꯥꯕꯨꯡ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯗꯣ ꯃꯃꯤꯠ ꯃꯔꯥ ꯌꯨꯡꯈꯠꯇꯨꯅ ꯐꯃꯨꯡꯗ ꯃꯁꯥ ꯏꯄꯥ ꯄꯥꯈꯠꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯃꯀꯣꯛ ꯑꯗꯣ ꯂꯣꯡꯊꯦꯛ ꯊꯦꯛꯂꯒ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯄꯥꯕꯨꯡꯗ "ꯄꯥꯕꯨꯡ, ꯀꯔꯤ ꯇꯧꯔꯨꯕꯒꯦ? ꯀꯔꯤ ꯇꯧꯔꯨꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯪꯂꯤ꯫ ꯃꯄꯥꯕꯨꯡ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯗꯅ ꯃꯃꯤꯠ ꯃꯅꯥ ꯉꯔꯧ ꯉꯔꯧ ꯑꯣꯟꯈꯠꯇꯨꯅ ꯃꯁꯥꯗꯣ ꯆꯤꯡꯊꯦꯛꯄꯒꯤ ꯃꯑꯣꯡꯗ ꯂꯣꯡꯊꯦꯛ ꯂꯣꯡꯊꯦꯛ ꯊꯦꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯄꯥꯕꯨꯡ ꯕꯨꯕꯣꯜꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯕꯨꯕꯣꯜ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯅꯨꯡꯁꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ "ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯄꯥꯕꯨꯡ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯨꯕꯣꯜꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ "ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯀꯔꯤꯅꯣꯝꯃ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯏꯄꯥꯁꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ, ꯋꯥ ꯂꯥ ꯉꯥꯡꯕꯒ ꯉꯝꯈꯤꯗ꯭ꯔꯦ, ꯆꯤꯡꯊꯦꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯅ "ꯑꯣ, ꯑꯁꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯇꯧꯔꯛꯂꯝꯂꯒꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ "ꯍꯥ? ꯀꯅꯥꯅꯣ? ꯀꯔꯤꯅꯣ ꯑꯁꯣꯝꯗꯒꯤ ꯈꯔ ꯇꯧꯔꯛꯄ ꯍꯥꯏꯕꯗꯤ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯅ "ꯄꯥꯕꯨꯡ, ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯒꯦ? ꯃꯥꯒꯤ ꯑꯃꯨꯌꯥꯏ ꯍꯥꯏꯕ ꯃꯥꯏꯕꯗꯨꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." "ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯍꯟꯗ꯭ꯔꯤꯕ ꯋꯥ ꯑꯣꯏꯔꯦ꯫ ꯐꯩ ꯐꯩ, ꯃꯥꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯍꯥꯠꯁꯅꯨ, ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯒꯅ ꯃꯥꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯃꯥꯅ ꯉꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ, ꯑꯩꯅ ꯉꯝꯕꯅ ꯊꯥꯡ ꯇꯥ, ꯈꯪꯒꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯔꯣꯏꯕ ꯑꯃ ꯍꯥꯏꯅꯔꯨꯒꯗꯧꯔꯤꯕꯅꯤ." "ꯄꯥꯕꯨꯡ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯔꯒꯅꯨ." "ꯑꯍꯥ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ?" "ꯄꯥꯕꯨꯡ, ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯍꯧꯖꯤꯛ ꯃꯥꯒ ꯑꯩꯒꯁꯦ ꯑꯉꯝꯕ ꯇꯥꯟꯅꯔꯤꯕꯅꯤ." "ꯀꯔꯤ ꯑꯉꯝꯕ ꯇꯥꯟꯅꯕ? ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯏꯆꯥꯅꯨꯄꯤ?" "ꯄꯥꯕꯨꯡ, ꯑꯩꯁꯨ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯍꯩꯔꯕꯅꯤ." "ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯝꯕ ꯊꯕꯛ ꯑꯗꯨ ꯅꯍꯥꯛꯅ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯕ ꯑꯣꯏꯔꯦ." "ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛꯅ ꯈꯪꯒꯗꯕꯗꯤ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯃꯗꯨ ꯈꯪꯅ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤꯀꯣ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯁꯤ ꯑꯔꯤꯕ ꯃꯥꯏꯕ ꯑꯣꯏꯕꯅꯤꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯔꯝꯂꯒꯗꯕꯅꯤ꯫ ꯀꯔꯝ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯔꯝ ꯀꯔꯝꯅ ꯂꯥꯛꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯇꯤ ꯅꯪꯒꯨꯝꯕ ꯀꯌꯥ ꯊꯦꯡꯅꯔꯛꯂꯕꯅꯤꯅ ꯅꯪꯒꯨꯝꯕ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ, ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ." ꯑꯗꯨꯝꯅ ꯕꯨꯕꯣꯜꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯍꯥꯛꯅ ꯑꯃꯨꯌꯥꯏꯗ ꯀꯔꯤ ꯊꯕꯛ ꯇꯧꯈꯤꯕ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯕꯨꯕꯣꯜ ꯃꯁꯥ ꯃꯇꯣꯝꯇ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ, ꯑꯗꯨꯒ "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯌꯥꯏꯕꯨ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯈ꯭ꯔꯕ? ꯇꯁ, ꯑꯗꯨꯅꯤꯗꯅ ꯏꯆꯥꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ! ꯍꯩ, ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯍꯟꯒꯅꯨ꯫ ꯅꯄꯥꯕꯨꯡ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯆꯦꯟꯒꯅꯤ꯫ ꯃꯥꯕꯨ ꯂꯥꯛꯅꯕ, ꯃꯥꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯉꯝꯅꯕ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯃꯍꯥꯛꯇꯨ ꯀꯨꯏꯅ ꯍꯤꯡꯍꯟꯕ ꯌꯥꯗꯦ, ꯄꯔꯞ ꯂꯣꯏꯁꯤꯟꯒꯗꯕꯅꯤ." "ꯄꯥꯕꯨꯡ, ꯄꯔꯞ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯁꯦ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯔ ꯀꯨꯏꯅ ꯂꯥꯛꯅꯒꯗꯕꯅꯤ ꯄꯥꯕꯨꯡ." "ꯃꯥꯕꯨ ꯀꯨꯏꯅ ꯂꯥꯛꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪ ꯑꯣꯏꯅ ꯋꯥꯗꯨꯅ ꯇꯣꯛꯀꯅꯤꯅꯦ꯫ ꯈꯟꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ, ꯃꯍꯥꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯀꯌా ꯈꯪꯅꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯉꯥꯛꯄꯗ ꯉꯝꯂꯣꯏꯗꯕ ꯀꯔꯤ ꯀꯔꯤꯅꯣ ꯀꯌꯥ ꯑꯃ ꯇꯧꯁꯤꯜꯂꯛꯂꯕꯗꯤ ꯅꯪ ꯋꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯄꯠ ꯄꯠ ꯂꯣꯏꯁꯤꯜꯍꯧꯒꯗꯕꯅꯤ꯫ ꯌꯦꯛꯅꯕꯗ ꯀꯨꯏꯅ ꯊꯝꯕ ꯍꯧꯅꯗꯦꯀꯣ." ꯑꯗꯨꯝꯅ ꯕꯨꯕꯣꯜꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯅ "ꯍꯣꯏ ꯐꯔꯦ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯁꯨ ꯇꯨꯝꯃꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯂꯒ ꯕꯨꯕꯣꯜꯒꯤ ꯀꯥꯡꯈꯜ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯌꯦꯞꯁꯤꯟꯕꯤꯔꯝꯂꯦ꯫
Madugi matung Chinglembi Magi ka tamna lakli matam maduda bupol matop ta khanjai oh ai nai gi chanupisi icham chamna leiriboi ninglui adugadi mahaksu magi mamagi laman khumanabagi damakta maksat tanaba thorang tawriba wa oire aduni dara ima ipa haibasi lemna mangan ba yabrati magi amuyai haibaduna karida heladana aikhoina tona leigani phai khangani amuyagi manaka chatuna aina su ai angam mawongda mahaku sawalluge khangani asomna khallaga bupol nungaina tumkhri somdana kamdori amuyai mahanga thadokhiba laimu odo halakladuna oh nahak halaklabra kari kram tahore adumna hangbada laimu aduna chinglibigi masadadi changba amata ngamdre adubu mahake mapabung bupol haibadudi tamthina mahakpu laknaramlabani machanupi chinglembi changaktuna mahana ngakthoklatpadagi aikhoi changba ngamdabadagi halaklabani haiduna tammi wafam madu tabada amuyai noklaga magumba karasul leitaba nupi macha amana aiga muknaba sari phai khangani dara sidegidi mathang laknagi khangani asomna hairam laga amaiba amuyai mahak imungda parprap changduna hipkhre madugi matung mathangi no ngalakle amuyai do mahake masada sokpa libasing adu pharanabagi damakta hidak tawduna mangol de hiplaga leiri tanja adu da bupol do amuyai unagani haiduna lakli matam madu da amuyai na bupol na thongalom da changli budu ubata amuyai na karino masina mu aiki nakta lakli basina imung de chensen basun nang hoda kari to lakli bajano imung sinaga miga leitabare ai bu mana hadok lamna di kamdawni adukna mawon khandun leiringai bupol sumang yausilakle aduga mamadi hakchang ngambidra malene hoi ibungo hakchang ngamdana hiblam libani nate nang bosita chumna sum lakpro natragana kadai chalu buno nangbo mamagdi laksari bani law kakalo se mango katina lariba morado aduda phammu hoi phagani mama bu hakchang kamai tobiri banone mama hakchang ngamde tabu dai hangba lakchari bani ibungo yamna ka hena ngamdaba budi nateda sumna leho macha khara hawbagi wani ado aina hidak thakre hauji pudi khara halla ponida oja maibo hoi mama hoina ka naba sidi kuina ka naba ngamba jan nateda hidak langthak semba haibani na hidak langthak tu semaga kut josangarga loireba hidak langthak semba ngamjadaba maibo so hoidaba ikhoidi timu laimuna ka kihan khangandana leirabani adom na hairakpata amaiba amuyaina ado ibungo nang lakpagi marambu karino ne sumdo bani mama na aigi imungda torliba thajalakliba bud bread timulaimu saroi ngaroi singadu mama na tharakpani haibasi ai loina makhangjai hoi ni ibungo madu oina thakhiba nati haidana haire suna na thajagadaba leitre maramdi ai si maibani na haiba mama adugi damakadi kebju khalmirino aina haijaribanina mama na adumna saroi ngaroi timulaimu thajalakpadu engoda kari mata kaiba leiti thajanbiru aduga ngarang thajalaknambadudi yamna angang tai adudi maiba oidaba icham chamba khoina hektama sanaraga thajanba yaba porido aduna khara hena aithoi singthoiba pangal kanba migi lewa mantra solaga ngakliba kankhal du bawba set eta sagairaga manungta lisilaklaga kankhal hagjilaklaga phamung hibliba mi du phawba mekhairaga hatpa ngamba khwaidiga pangal kanba laido thabiro haigeda lakjaribani ngarang idudi angang jamna taida angang macha masu khara komjalaga but sanabadunadi oiroi aduna khara yamna chawba thabak ama tawge hairabadi angang macha masu but thajin banatabida khara chawba kankhal segaiba ngamba put ora thabiro aduga amana mamasu sigidabagi numit masing paba yaraba jatni haibadi tawriba lalasi icham jamba lalama dira treba aikhoiga mamaga hektama angam ba sitat lagadawribani phare mama afam singasi mama da haigi haidun laklibani isa nupigi chai khara sabada adu yong naraduna di tasengna maki chai dina halage matagum phujilakdabadi lengma ngamdabagi wafamni ne
ꯅꯁꯥꯃꯛꯁꯨ ꯃꯥꯏꯕ ꯑꯣꯏꯔꯤꯕ ꯄꯪꯉꯤꯗꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛꯇꯒꯤ ꯕꯨꯄꯣꯜꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯉꯝꯂꯤꯕꯅꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕꯒꯤ ꯃꯑꯣꯡꯅꯤꯅꯤ ꯃꯥꯅ ꯉꯥꯡꯉꯝ ꯁꯛꯑꯝꯂꯤꯕꯗꯣ ꯑꯄꯪꯕ ꯃꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯁꯤꯡꯇ꯭ꯔꯤꯛ ꯁꯤꯡꯕ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ ꯐꯩ ꯈꯪꯒꯅꯤ ꯃꯥꯅ ꯊꯥꯒꯠꯆꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯉꯥꯎꯅ ꯐꯩꯅ ꯅꯥꯍꯜꯂꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯄꯨ ꯄꯨꯒꯦ ꯈꯪꯒꯅꯤꯗꯅ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯍꯟꯒꯦ ꯐꯖꯔꯕ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯉꯥꯎꯕꯤ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯟꯅ ꯍꯥꯃꯨꯛ ꯇꯩꯁꯟꯒꯦ ꯈꯪꯒꯅꯤꯗꯅ ꯃꯥꯒꯨꯝꯕꯅ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯑꯃꯨꯌꯥꯏ ꯂꯩꯃꯥꯏꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯃꯈꯣꯡ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯏ ꯑꯗꯨꯕꯨ ꯃꯀꯣꯛ ꯉꯥꯎꯅꯤꯡꯉ ꯉꯥꯎꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯩꯁꯨ ꯑꯃ ꯁꯧꯔꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯤ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯅ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯂꯩ ꯄꯥꯝꯕꯤ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯂꯩꯒꯤ ꯂꯩꯅꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯄꯠꯊꯠꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯂꯩꯅꯥ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯤ ꯑꯗꯨꯝꯅ ꯀꯥꯝꯁꯤꯜꯂꯨꯕꯗꯨꯗ ꯈꯨꯗꯛꯇ ꯂꯩꯅꯥ ꯑꯗꯣ ꯎꯐꯨꯜ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ ꯂꯩꯅꯥ ꯑꯁꯤꯗ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯃꯇꯝꯗ ꯎꯐꯨꯜ ꯀꯥꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯥꯒꯤ ꯄꯨꯄꯣꯜ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯃꯥꯡꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏ ꯂꯩ ꯑꯃꯕꯨ ꯍꯦꯛꯆꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯤ ꯁꯣꯏꯗꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥ ꯍꯦꯛꯈ꯭ꯔꯤ ꯑꯇꯩ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯦꯛꯄ ꯂꯣꯏꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏ ꯃꯥꯒꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯒꯤ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯍꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯋꯥꯔꯁꯨ ꯋꯥꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯩꯅꯤꯡ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯕꯗꯤ ꯑꯩꯒꯤ ꯊꯕꯛꯇꯨ ꯍꯧꯕ ꯌꯥꯔꯒꯅꯤ ꯃꯥꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯕ꯭ꯔꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯨꯌꯥꯏ ꯍꯩꯅꯤꯡ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯂꯥ ꯑꯗꯣ ꯇꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯂꯩ ꯈꯔꯕꯨ ꯊꯦꯟꯗꯨꯅ ꯊꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯩꯁꯤꯡ ꯑꯗꯨꯗ ꯁꯨ ꯁꯨ ꯍꯥꯏꯗꯨꯅ ꯀꯥꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯤꯡꯒꯁꯨ ꯄꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯌꯥꯏꯅ ꯂꯩ ꯑꯃꯕꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯀꯥꯝꯂꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯈꯥꯏꯔꯛꯄꯗ ꯁꯣꯝꯗ ꯆꯤꯡꯂꯦꯝꯕꯤ ꯃꯁꯥ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯍꯥꯛꯄꯨ ꯆꯞꯈꯥꯏꯔꯛꯄꯒꯨꯝ ꯅꯥꯔꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯎꯟꯁꯥꯁꯤꯡ ꯑꯗꯨꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯤꯟꯕ ꯑꯃꯗꯤ ꯆꯦꯒꯞꯀꯤ ꯃꯅꯤꯡꯅ ꯆꯞꯈꯥꯏꯔꯛꯄꯒꯨꯝ ꯅꯥꯔꯛꯄ ꯑꯗꯨꯗꯗꯤ ꯆꯤꯡꯂꯦꯝꯕꯤꯗꯣ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯨꯄꯣꯜꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕꯒꯤ ꯃꯄꯥꯕꯨꯡꯁꯨ ꯂꯩꯇꯕ ꯃꯇꯝꯅꯤ ꯆꯤꯡꯂꯦꯝꯕꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯤ ꯃꯁꯥꯗꯣ ꯋꯥꯃꯟꯈꯤꯕꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯥꯅ ꯈꯪꯖꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯩꯅꯥꯀꯣꯟ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯟꯗꯨꯅ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯂꯒ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯃꯁꯥꯗꯣ ꯆꯩꯅꯥꯈꯣꯟꯅ ꯅꯥꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ ꯅꯥꯇꯣꯟꯗꯒꯤ ꯏꯈꯦꯡ ꯍꯩꯊꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯆꯥꯛꯁꯪ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯔꯣꯛ 3 ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯁꯨꯒꯥꯏꯈꯤ ꯆꯩꯅꯥꯈꯣꯟꯅ ꯌꯣꯝꯂꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯃꯗꯨꯕꯨ ꯁꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯁꯨꯒꯥꯏꯔꯤꯕ ꯃꯣꯔꯣꯛ 3 ꯑꯗꯣ ꯃꯍꯥꯛꯅ ꯈꯨꯠꯆꯥꯏ ꯑꯃꯗ ꯊꯤꯠꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯒꯔ ꯒꯔ ꯊꯛꯆꯜꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯑꯁꯣꯝꯗ ꯑꯃꯨꯌꯥꯏꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯤꯕ ꯂꯩ ꯑꯗꯣ ꯃꯩꯇꯥꯜ ꯑꯁꯥꯕ ꯑꯃꯕꯨ ꯅꯩꯈꯥꯏꯕꯒꯨꯝ ꯃꯈꯨꯠꯇ ꯈꯪꯄꯣꯛ ꯄꯣꯛꯄꯗꯒꯤ ꯏꯁ ꯍꯥꯏꯔꯒ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ ꯑꯁꯨꯝꯅ ꯍꯦꯛ ꯊꯥꯗꯈꯤꯕꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯁꯥꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤꯅ ꯈꯪꯒꯅꯤ ꯑꯩꯅ ꯈꯔ ꯂꯥꯏꯊꯣꯛꯂꯨꯕ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯑꯋꯥꯕ ꯄꯤꯕ ꯑꯌꯥ ꯅꯥꯇꯣꯟꯁꯤꯁꯨ ꯏ ꯇꯥꯔꯦꯗꯅ ꯐꯩ ꯈꯪꯒꯅꯤ ꯑꯃꯨꯌꯥꯏ ꯅꯪ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯉꯧꯔꯣꯛ ꯉꯧꯕ ꯐꯤ ꯑꯃ ꯃꯁꯥꯗ ꯁꯦꯠꯆꯤꯜꯂꯤ
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯧꯕ ꯐꯤ ꯑꯃꯕꯨ ꯃꯁꯥꯗ ꯏꯟꯁꯤꯟꯗꯨꯅ ꯌꯦꯠꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯖꯒꯣꯏ ꯁꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯃꯥꯏꯗ ꯐꯝꯊꯔꯤ꯫ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤꯅ ꯀꯔꯤꯒꯨꯝꯕ ꯃꯌꯦꯛ ꯑꯃꯕꯨ ꯏꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯌꯦꯛ ꯈꯔ ꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯌꯦꯛꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ, ꯅꯊꯧ ꯄꯥꯡꯊꯣꯛꯂꯨ, ꯑꯃꯨꯌꯥꯏꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯥꯏ ꯁꯥꯟꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯅꯊꯧ ꯇꯧꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯃꯥꯏꯗ ꯌꯦꯛꯂꯤꯕ ꯃꯌꯦꯛ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯥꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯅ ꯂꯩꯋꯥ ꯁꯣꯜꯂꯒ ꯅꯊꯧ ꯄꯥꯡꯊꯣꯛꯂꯣ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯪꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯆꯦꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯌꯦꯛꯂꯤꯕꯁꯤ ꯀꯩꯔꯦꯜ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯩꯔꯦꯜ ꯑꯗꯣ ꯈꯨꯗꯛꯇ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯆꯧꯕ ꯑꯃ ꯑꯣꯟꯗꯨꯅ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯨꯌꯥꯏ ꯃꯈꯨꯠ ꯑꯗꯣ ꯐꯨ ꯐꯨ ꯀꯥꯝꯗꯨꯅ ꯀꯟꯊꯣꯛꯂꯒ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕ ꯂꯩ ꯑꯃꯕꯨ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯗ ꯑꯃꯨꯛꯀꯁꯨ ꯆꯩꯅꯥ ꯄꯤꯅꯅꯕ ꯃꯍꯥꯛꯄꯨ ꯅꯩꯈꯥꯏꯗꯨꯅ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯎꯍꯜꯂꯒ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯌꯥꯏꯒꯤ ꯃꯇꯨꯡꯗ ꯁꯣꯔꯣꯠ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯂꯤ꯫ ꯑꯃꯨꯌꯥꯏꯅ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯃꯍꯥꯛꯅ ꯊꯥꯔꯛꯂꯕ꯭ꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯀꯩ ꯑꯃꯅ ꯒꯔꯪ ꯒꯔꯪ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯌꯥꯏꯅ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯂꯪꯅ ꯃꯤ ꯑꯃꯒꯤ ꯊꯥꯖꯤꯟꯖꯧꯅ ꯋꯥꯡꯂꯕ ꯁꯥꯡꯕꯅ ꯐꯨꯠ 3 ꯁꯥꯡꯉꯒꯗꯕ ꯆꯥꯎꯔꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯆꯧꯕ ꯑꯃ ꯂꯩꯃꯥꯏꯗ ꯗꯨꯝ ꯗꯨꯝ ꯉꯪꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯌꯥꯏꯅ ꯀꯔꯤꯅꯣ ꯁꯤꯗꯤ? ꯀꯩꯔ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯁꯥꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯆꯣꯡꯁꯜꯂꯛꯇꯨꯅ ꯑꯃꯨꯌꯥꯏꯒꯤ ꯂꯨꯁꯝꯗ ꯂꯥꯛꯇꯨꯅ ꯐꯗꯠ ꯍꯥꯏꯗꯠꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯗꯠꯂꯛꯄꯗꯨꯗ ꯑꯃꯨꯌꯥꯏꯗꯣ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯀꯩ ꯑꯗꯨꯅ ꯂꯨꯁꯝꯗ ꯂꯥꯛꯂꯒ ꯍꯥꯏꯗꯠꯂꯒ ꯂꯪꯊꯣꯔꯛꯄꯗ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯩꯁꯟꯗꯨꯅ ꯑꯃꯨꯌꯥꯏ ꯂꯩꯃꯥꯏꯗ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯥꯍꯦꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯃꯥꯏ ꯄꯨꯝꯅꯃꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ꯫ ꯀꯩ ꯑꯗꯨꯅ ꯆꯣꯡꯁꯜꯂꯛꯇꯨꯅ ꯑꯃꯨꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯈꯨꯖꯤꯟ ꯃꯔꯝ ꯇꯥꯅ ꯈꯣꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯈꯣꯠꯂꯛꯄꯗꯨꯗ ꯑꯃꯨꯌꯥꯏꯗꯤ ꯊꯦꯛꯀꯠꯇꯨꯅ ꯂꯥꯎꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯌꯥꯏꯅ ꯀꯣꯜꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝꯁꯤꯡ ꯇꯥꯔꯗꯨꯅ ꯀꯔꯤꯅꯣꯅꯦꯍꯦ, ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯂꯥꯎꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯤ ꯃꯊꯪ ꯍꯧꯒꯠꯅꯔꯛꯇꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯂꯣꯝꯗ ꯆꯦꯜꯂꯛꯂꯤ꯫ ꯑꯃꯨꯌꯥꯏ ꯀꯟꯅ ꯂꯥꯎꯕꯗꯣ ꯂꯦꯞꯄ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯌꯥꯏꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ, ꯀꯩꯅ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯀꯣꯏꯂꯥꯎ ꯂꯥꯎꯔꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯑꯃꯨꯌꯥꯏ ꯃꯇꯣꯝꯇ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯀꯩꯅ ꯆꯤꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯌꯥꯏꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅꯁꯨ ꯆꯤꯛꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯌꯥꯏꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯃꯨꯌꯥꯏ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕꯅꯤ꯫ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯨꯕꯒꯤ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯇꯦꯛꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯈꯣꯠꯈꯤꯕꯒꯤ ꯁꯥꯡꯅ ꯃꯔꯝ ꯇꯥꯗꯨꯅ ꯏ ꯑꯣꯔꯣ ꯍꯩꯊꯔꯤꯕꯅꯤ꯫ ꯃꯀꯣꯛ ꯀꯥꯏꯔꯦ꯫ ꯂꯨꯁꯝꯗ ꯂꯥꯛꯈꯤꯕꯒꯤ ꯎꯟꯁꯥꯗꯣ ꯀꯩꯒꯤ ꯌꯥꯈꯨꯟ ꯇꯥꯗꯨꯅ ꯏ ꯑꯣꯔꯣ ꯍꯩꯊꯔꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯌꯥꯝꯅꯁꯨ ꯈꯪꯂꯤ ꯑꯃꯨꯌꯥꯏꯁꯦ ꯀꯩ ꯑꯃꯅ ꯍꯥꯏꯗꯠꯂꯝꯂꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯀꯩꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯩ ꯂꯩꯔꯝꯂꯦ, ꯀꯩ ꯂꯥꯛꯑꯝꯂꯦ ꯍꯥꯏꯕꯒꯤ ꯁꯍꯨꯝ ꯁꯈꯤꯅꯥꯁꯤꯡ ꯐꯪꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯀꯤꯅꯔꯗꯨꯅ ꯑꯃꯨꯌꯥꯏꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯧꯗꯨꯅ ꯑꯃꯨꯌꯥꯏꯕꯨ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ ꯍꯩꯅꯤꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯋꯣ ꯀꯔꯤꯋꯣ ꯂꯩꯋꯣ ꯍꯩꯋꯣ ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯆꯦꯟꯐꯝ ꯑꯃꯁꯤꯗ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯀꯩ ꯀꯧꯊꯣꯛꯂꯨꯕꯗꯒꯤꯗꯤ ꯀꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯏꯅꯕ ꯉꯝꯗꯕꯗꯒꯤ ꯀꯩ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯏꯗꯠꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯑꯃꯨꯌꯥꯏꯕꯨ ꯌꯥꯝꯅ ꯆꯩꯈꯤ꯫ ꯅꯍꯩ ꯍꯩꯇꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯩ ꯀꯧꯊꯣꯛꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯌꯥꯏꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯣ ꯌꯨꯝꯗ ꯄꯨꯁꯜꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯌꯥꯏ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯤꯡꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯣ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯩꯔꯦꯜ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯌꯥꯏꯗꯣ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯄꯗꯒꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯄꯨꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯨꯗ ꯐꯖꯔꯕ ꯌꯦꯟ ꯑꯃꯕꯨ ꯄꯤꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯊꯥꯈꯤꯕꯗꯒꯤ ꯀꯩ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝꯗ ꯍꯟꯖꯤꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫
ꯆꯤꯡꯂꯦꯝꯕꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯐꯤꯃꯔꯣꯜ ꯍꯣꯡꯗꯣꯛꯄ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯇꯥꯟ ꯆꯥꯟꯅꯅ ꯃꯄꯥꯕꯨꯡ ꯕꯨꯄꯣꯜꯗꯣ ꯀꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯕꯨꯄꯣꯜ ꯀꯧꯔꯛꯄꯗꯨꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯅꯇꯣꯝꯇ ꯂꯩꯕꯁꯤꯕꯨ ꯀꯤꯕ꯭ꯔꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯅ ꯀꯔꯤꯁꯨ ꯀꯤꯗꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯄꯣꯜꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯨꯌꯥꯏꯗꯨ ꯃꯍꯥꯛꯅ ꯀꯩ ꯀꯧꯊꯣꯛꯂꯒ ꯁꯥꯟꯅꯔꯨꯕꯗ ꯍꯩꯇꯕꯗꯒꯤ ꯀꯩꯅ ꯍꯥꯏꯗꯠꯂꯝꯕꯗꯒꯤ ꯃꯍꯥꯛ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯗꯨꯅ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯃꯗꯨ ꯅꯪꯅ ꯇꯧꯍꯜꯂꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯅ ꯄꯥꯕꯨꯡ ꯃꯤ ꯇꯥꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯃꯄꯥ ꯃꯆꯥ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ 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 ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯌꯥꯟꯁꯤꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯗ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯕꯨꯄꯣꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫